इचनाव मैम ngasi wafam khara thamge myang yafam da Manipur ki CM Manipur ki MLA Manipur ki minister India ki Prime Minister Narendra Modi ji na Manipur ki irang sigi matang da wafam bo haide hari base asigi asoi badi Manipur ki CM ni Manipur ki MLA ni Manipur ki minister ni India ki Prime Minister na wangang da bagi soi base asida saruk chama karigumba India ki Prime Minister na soire mataragadi adudagi saruk chama dagi hena soire badi akhoi Manipur ki MLA Manipur ki minister amadi Manipur ki CM maram do haijarake ko Assam ki minister Assam ki CM oiba Hemanta Biswa Sharma mayam aina haibo afam se mayam tabiu ko India ki Prime Minister Narendra Modi ji da aikhoi ki Assam ki CM na Assam ki matang da karigumba issue ma tholpa matam da India ki Prime Minister ki yakangai duna leite aba mayam so khangam ngani Assam ki border da khani ki mamang da Assam ki border da Hindu Indian taubai nungai na da khara thoki bani aduda Assam ki CM na amukta order thoi Assam ki police da border lanse lakpa matam da border du hek limit cross tor para Sweden side ki order thoi aba aduga hariba wafam se tausu tauki aba adubu aikhoi ki Manipur da leiriba Manipur ki CM Indo-Myanmar border asugumba border Manipur ki border singda ain kaina lanjal laiba amadi Manipur ki border sing lanjal lakna pillar jungchanba khosanba kayama thui adugi matangda Manipur ki CM oibiriba Manipur ki leiriba MLA minister singna kari action lokhat pi higyaba India ki Prime Minister oibiriba aikhoi ki Narendra Modi ji da jaka ngai dura leba asumai taure Manipur da adu taure India ki Prime Minister unaruge Delhi da sanguge MLA changhare minister changhare CM changhare na ngai na leba adubu aikhoi Assam ki CM di aigi Assam kan mamatam da aigi imaleba kan mamatam da aigi iramdam kan mamatam da ai kana da su yaka ngai roi imaleba kramai na kan gani iramdam kramai kan gane bese Assam ki CM masamang na phajana khangya ba aigi yum manung da aigi yum khana ba saina ba isa isu launa ba tholapa matam da aina aigi imung manung loi sandori bani aina ngamakta ba matam da aigi thangna yum thangna ba da haidumi aigi lekai da haidori bani ba adumaina aikhoi ki Assam ki CM na aigi imung manung da aigi imung manung da saunarakpa matam da aigi imung manung irang thonarpa matam da aina loisan gani aina masana loisal leba lekai da haidia ba adumaina Assam na loisali Assam ki CM na Assam da thokpa crisis Assam da thokpa violence Assam manung da asum loisal liaba akhoi ki central government ni yaka ngai duna leidiaba adumaina Manipur da thoiba crisis Manipur da thoiba issue mayam se Manipur ki CM Manipur ki MLA Manipur ki minister na loisan gada baniaba India ki Prime Minister Narendra Modi ji da jaka ngai duna leibe mathau ta diaba aina haijening ba wafam diko politics aina iramdam kanma matam da politics na hen baraba mathau taraga ai resign to thokani ai pham thadokani ba aduga India ki Prime Minister Narendra Modi ji di malem pumma da koi riba kok leiriba politics sana bada number 1 oiriba adugumba India ki Prime Minister ne na malem pumma na mabu ikai khubdari bane ba India ki Prime Minister Narendra Modi ji na Manipur ki matang lo ba ambo haide base akhoi myam yamna pende ba pendraga su asigi khwaidagi chawba marandi akhoi ki Manipur ki CM MLA minister sing ne ba asi haibada kari soi ge kari kai ge ba kari gano chahi mari phawr phara ba sibawna Manipur da thokpa irang khudi makta NIA haina kari gi NIA da sinana leidonu case khudi mak NIA na kari karamba kari langlan lanjin puthoga NIA na ngasi yawawda karamba mihat pa puthora gi Kuki mihat pa karamba puthorak na leibak praja khangna karamba Kuki mihat pa amatang leibak praja ngamangda phasi pikhra gya ba NIA da sinabada matang matam lei National Investigation Agency aduda matang matam lei yaba ko hoi NIA da sinagadabani sinanu haibe matam haijaba na chate aikoina takcha basunate Manipur ki MLA minister CM sing da takcha basunate yamni kai khumna je Manipur ki MLA minister CM sing busu aikoi gi di mapi mapane leibani haujik toiba mayam se Assam ki CM na asuk yamna mating thokna asuk yamna iramdam gi tamakta na Assam ki CM su BJP ni aduga central da su BJP ni madi Assam ki CM di iramdam ima leibak tagi ahen bakari su leite ima leibak na ahan bani aina khanna tauri Assam ki border lanse lakpa matamda any thangnari ba border akhoi ki Assam ki border da kana gumba amana miyang karan chan mangam de kari gino se Assam ki CM di one of the best nupa thu iaba Manipur ki CM su nupa thok piwa ba sina ba haija ningi se India ki Prime Minister Narendra Modi ji na khangya ba Manipur de laiba MLA minister CM sing si di
ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯈꯪꯕ ꯉꯝꯃꯦꯕ ꯑꯣ ꯃꯈꯣꯏꯁꯤꯡꯁꯤꯗꯤ ꯁꯨꯃꯥꯏ ꯁꯨꯃꯥꯏ ꯇꯧꯕ ꯃꯤꯅꯤ ꯑꯃꯗꯅ ꯁꯤ ꯍꯥꯏꯕ ꯑꯃꯗꯅ ꯁꯤ ꯍꯥꯏꯕ ꯑꯃꯗꯅ ꯁꯤ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯈꯣꯏꯁꯤꯗꯤ ꯁꯤꯅ ꯁꯤꯅꯤ ꯁꯤꯅ ꯁꯤꯅꯦꯅ ꯉꯁꯤ ꯌꯧꯕꯥꯎꯗ ꯆꯍꯤ 4 ꯐꯥꯔꯁꯤꯐꯥꯎꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯖꯤꯅ ꯃꯅꯤꯄꯨꯔꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯑꯃꯐꯥꯎ ꯍꯥꯏꯕꯤꯔꯛꯇꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯔꯤ ꯇꯧꯅ ꯂꯩꯔꯤꯒꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ MLA ꯃꯤꯅꯤꯁꯇꯔ CM ꯀꯔꯤꯒꯤꯗꯃꯛꯇ BJPꯒꯤ ꯐꯝꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯒꯦ ꯔꯤꯖꯥꯏꯟ ꯇꯧꯊꯣꯛꯄꯤꯈ꯭ꯔꯣ ꯏꯔꯝꯗꯝ ꯀꯟꯁꯦꯅ ꯄ꯭ꯔꯖꯥꯒ ꯄꯨꯟꯅ ꯊꯣꯛꯄꯤꯔꯣ ꯏꯕꯨꯡ ꯏꯄꯥꯁꯤꯡꯒ ꯄꯨꯟꯅ ꯊꯣꯛꯄꯤꯔꯣ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯒ ꯄꯨꯟꯕꯤꯔꯣꯕ ꯑꯗꯨꯇ ꯅꯠꯇꯅ ꯑꯁꯤ BJP ꯈꯛꯀꯤ ꯋꯥꯔꯤ ꯅꯠꯇꯦ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯁꯨꯅꯤ ꯍꯥꯏꯖꯔꯤꯕꯁꯦ BJP ꯂꯩꯇꯦ ꯀꯣꯡꯒ꯭ꯔꯦꯁ ꯂꯩꯇꯦ ꯂꯣꯏꯅ ꯇꯣꯛꯄꯤꯔꯣ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯏꯔꯝꯗꯝ ꯀꯟꯃꯤꯟꯅꯁꯤ ꯀꯔꯤ ꯇꯧꯒꯦꯕ ꯑꯁꯤꯗ MLA ꯃꯤꯅꯤꯁꯇꯔ CM ꯍꯥꯏꯔꯤꯕꯁꯦ ꯂꯣꯏ ꯁꯨꯞꯄꯕꯅꯤ BJPꯒꯤ ꯑꯣꯏꯁꯅꯨ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏꯅ ꯁꯦꯟꯇ꯭ꯔꯦꯜꯗ ꯍꯥꯏꯔꯤꯕ ꯃꯇꯝꯗ ꯇꯥꯗ꯭ꯔꯒꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯕꯒꯤ ꯀꯔꯤ ꯋꯥꯍꯟꯊꯣꯛ ꯂꯩꯔꯤꯒꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯔꯀꯥꯔ ꯂꯩꯕꯒꯤ ꯀꯔꯤ ꯋꯥꯍꯟꯊꯣꯛ ꯂꯩꯔꯤꯒꯦ ꯍꯟꯖꯟ ꯍꯟꯖꯟꯅ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯅꯣꯡꯃꯩ ꯀꯥꯞꯁꯜꯂꯒ ꯕꯣꯝ ꯀꯥꯞꯁꯜꯂꯒ ꯑꯉꯥꯡ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ ꯑꯗꯨꯒꯩꯗꯤ ꯖꯤꯔꯤꯗꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯅ ꯍꯥꯠꯄꯤꯈ꯭ꯔꯦ ꯀꯃꯜ ꯕꯥꯕꯨ CRP ꯑꯩꯈꯣꯏ ꯑꯥꯔꯃꯤ ꯀꯦꯝꯗꯒꯤ ꯐꯥꯕꯤꯈ꯭ꯔꯦ ꯀꯌꯥꯝꯅꯣ ꯅꯥꯒꯥ ꯏꯆꯤꯟꯅꯥꯎꯁꯤꯡ ꯐꯥꯔꯤ ꯍꯥꯠꯂꯤ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯑꯦꯝꯕꯨꯁ ꯇꯧꯔꯒ ꯍꯥꯠꯂꯤ ꯃꯁꯤꯡ ꯊꯤꯉꯝꯗꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯒꯣꯚꯔꯟꯃꯦꯟ ꯂꯩꯕꯩ ꯀꯩ ꯀꯥꯟꯅꯔꯤꯒꯦ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟ ꯂꯩꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯗ ꯑꯩꯈꯣꯏꯅ ꯍꯟꯖꯟ hajjan ꯍꯥꯏꯔꯒꯁꯨ ꯀꯩꯁꯨ ꯀꯥꯟꯅꯗ꯭ꯔꯕꯅꯤꯅ BJPꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ BJPꯅ ꯀꯗꯥꯏ ꯀꯣꯡꯒ꯭ꯔꯦꯁꯅ ꯀꯗꯥꯏ ꯁꯔꯀꯥꯔ ꯑꯃ ꯄꯥꯟꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ any party BJP ꯑꯣꯏꯖꯁꯅꯨ MLA ꯑꯩꯈꯣꯏꯒꯤ ꯀꯣꯡꯒ꯭ꯔꯦꯁ ꯑꯣꯏꯖꯁꯅꯨ MLA ꯃꯤꯅꯤꯁꯇꯔ ꯃꯌꯥꯝ ꯏꯔꯝꯗꯝ ꯀꯟꯕꯒꯤ ꯃꯊꯧꯅꯥꯗꯣ ꯑꯃꯨꯛꯇꯪ ꯊꯣꯛꯄꯤꯔꯣ ꯃꯇꯤꯛ ꯆꯥꯕ ꯑꯃ ꯊꯣꯛꯄꯤꯔꯣ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯇꯃꯛꯇ ꯁꯤꯕ ꯉꯝꯕ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯇꯃꯛꯇ ꯊꯣꯛꯄ ꯉꯝꯕ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯇꯃꯛꯇ ꯀꯠꯊꯣꯛꯄ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯂꯤꯗꯔ ꯑꯃꯇꯪ ꯊꯣꯛꯄꯤꯔꯣꯕ ꯐꯝ ꯄꯥꯝꯕ ꯂꯤꯗꯔ ꯊꯣꯛꯄꯤꯔꯛꯑꯅꯨꯕ ꯐꯝ ꯄꯥꯝꯕꯤꯔꯅꯨ ꯏꯔꯝꯗꯝ ꯀꯟꯁꯤ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯁꯦꯅ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯊꯋꯥꯏ ꯊꯥꯗꯣꯛꯏꯕ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯂꯪꯁꯤ ꯑꯃꯒ ꯑꯊꯧꯕꯒꯤ ꯃꯤꯡꯊꯣꯜ ꯂꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯊꯧꯅꯥ ꯐꯕ ꯑꯊꯧꯕꯒꯤ ꯃꯤꯡꯊꯣꯜ ꯂꯧꯕ ꯉꯝꯕ ꯃꯇꯤꯛ ꯆꯥꯕ ꯑꯃꯇꯪ ꯊꯣꯛꯄꯤꯔꯛꯑꯣꯕ ꯀꯣꯡꯒ꯭ꯔꯦꯁꯇ ꯑꯣꯏꯒꯦꯔꯥ BJPꯗ ꯑꯣꯏꯒꯦꯔꯥ ꯀꯣꯡꯒ꯭ꯔꯦꯁ ꯍꯥꯏꯅ ꯈꯟꯕꯤꯔꯅꯨ BJP ꯍꯥꯏꯅ ꯈꯟꯕꯤꯔꯅꯨ 이름담 간በ기 마틱 잡 아토 몸땅 토피로바 아시네모 밤제리버시 아시강네 아이나 하이자닝이버시코 마 아코이기 레이리버 MLA 미니스터 CM 팟테베 와이나 떼바 팟테베 와이나 떼바 아묵땅 파워도 파이비우 마토나도 아묵땅 푸도피오바 마토나도 아묵땅 푸도피오바 크라니 레이라가 쿠키 마탁다 NIA데 인베스티게이션 तौरे हाइरानी अदेदी अमनी फारे हाइरानी खै लेरा थादोरनी अमुकम खै लेरा म कापानी अदे अंकम कम्युनिकेशन खरा पीरे हाइनी खै लेरागा अमुकम कुकी दो थादोपै मतुंग नमु कापानी नागादा त्रा मेतै दा कापानी अमुकम अदैदुगा थिबो हमबा थबक चथरे हाइरानी फारेगा खोलेगा अदु हाइरानी फाबदसु उत्ते फारेदी हाइनेबा फाइदुना कदाइनो करी सेराकपी गरे कदो अमतो उत्ते खनी फारगा जेलदरा लोकाप्त्र थमनी अमुक थोकलानी अकम कापानी फारानी असुम दमाई तौलैना चाही 4 फाजलए पेंदरे खांगमंगमदरे वारे मणिपुर से हुजिक ओइबसे खांगद्रो चाबा थकपा फांगजलक्तरे आंगांसिंग लाइक लासु तमा फांगजलक्तरे अतोप अतोप लैरिबा लेपाक सिंगदि नोंमो नोंमगी सखोट लमदांगदा आयो खरे अखोई मणिपुर दी ngasi yo phawda manipur se sakhot pa lamdang thigat pardi laigrada nongmei kapsalak pase asibo lephan bangamdri asiro manipur da sarkar pan bagi asiro akhoi central government da akhoi na thajaba thamdori base वारे खांगबदा यामना वारे नागाई चनाउसिंग फाबदा सेनरिबा लालबोय करिगी हुजिक फावबदा अखोइगी सेंट्रल गवर्नमेंट ना लेबाक प्रजा खांगना हाइबा लालबोय से चैराक पीद्रिबसे करिगिनोबा सिखकनि हाइजनिंग बै चनाउ मयम नागाई चनाउ फाबदा सेनरिबा कुकी नुपादो हुजिक फावबदा करिगी फादरिबनो नागाई चनाउसिंग फारिबदा सेनरिबा कुकी नुपादुगी ममिंग अमदि लेफम victim oiriba naga nupi singna akhoi ichinaw oiribi naga nupi singna phongdo kharabani adu oiragadi ngasi yo phawda akhoi gi naga ichinaw sing thiba phangdaduna leiri amadi hat khrebagi paw kayama nungaitaba asungba paw tari base akhoi gi state government na karigi hojik yo phawda kuki nupa lalboy do phadri banwaba lilon wifi kuki village ki chief oiriba lalboy galoina na kuki nupi singna India lenga ka suspension of operation su agreement taunariba Kuki National Front pida hairiba nagai chinau sing nupi angang yauna hairiba hojik thiba phangdaduna leiriba akhoi gi nagai chinau taruk to lalboi masamag yauna Kuki singi su agreement taunariba adugumba su group to da sinakhibani hairiba adu oiragadi haijining ba wafamdi hojik thiba phangdaduna leire haina akhoi nagai chinau singi
thibam khangdaduna leiribado lalboi do pharagadi amadi aikhoi gi central government amadi state government na kuki singi mathakta chap chaba action to lagadi hojik thiba phangdaduna leiriba aikhoi naga ichnaw singje thiba phangoidraba aduga hojik hat khrebagi pausu tari haibadi aikhoi gi victim oiriba naga ichnaw nupi singadi numittu da hatlamani bi ofong ke amasu phongdo iko mayam su loina taram gani aba ado tanja sida haijening madi lalboi karigi hojik phawda leibak praja khangna lalboi se karigi chairak pidribano lilon wifi kuki village ki chip oiriba lalboi karigi ngasi yo phawda aikhoi gi state government na chairak pidribano ase wahang amoina hangjagiaba family yauna chatpada bhauna nupi angang sahi ani da phariba angang bhauna kuki singna phariaba tha manga tha taruk amata khatrabani kuki singna adu oiragadi karigino kuki sing sigi matakta aikhoi gi lengak na hujik yo bawde action lokhatri base aikhoi nagai chanaw taruk tu su hat khrebe gi pawm su asum haiphet hainari sabsabadi khangbang amdri ko karigumba hatlamba taragana aikhoi kari toba central government na amadi state government na kari tobi raktori banaba aikhoi gi nagai chanaw taruk to hanna pibi rakadra awabda saruk yazari hairaga yagadra natragana lupa lak tara natraga lak kun compensation pire hairaga yagadra ba aikhoi na pamjabadi aikhoi gi nagai chanaw sing phagi bado tek ta kaidana aikhoi gi marakta muka halhanbi ro akhoi marakta pubi ro waba kari gi tamakta aikhoi nagai chanaw singda kuki singna phadri bano akhoi nagai chanaw sing kari gi hatri bano aikhoi meitei chanaw singda kuki singna hatningma matamda hat nagai chanaw singda nongmei kapningma matamda kap tauriba adugba kuki sing sigi matakta state government amadi central government na kari gi matik chaba action lokhatri bano manungda kari aronba wari leibagi tamakta kuki singna hanjin na nongmei heka bomb heka mi phaning he pha hatni mong da hatli base asi yoro phawda state government central government tuminna leiri base manungda kari aronba wari leibage base wahanga moina hangjagya ba hojik aikhoi gi nagai chanaw sing phawada chenariba lalboi kari gi ngasi yo phawda lebak praja khangna mage mathakta ain gi ba chap chaba action lokhat pidri bano chairak lokhat pidri bano chairak kari pidri bano base amukka swana wahanga moina hangjagya ba ichnaw mayam aduna thiba phangdaduna leiriba aikhoi gi naga ichnaw singi langla langjindi lalboina loina khangi lalboina sinaki haina aikhoi gi victim oiriba naga ichnaw nupi singna phongdok pase social media da mayam so loina uramani aba aduna lalboi kuki gi chief oiriba lalboi kari gi hojik phawbada lebak praja khangna chairak pidri bano base state government amadi central government da amukka so hanjan wahanga moina hangjage MLA oigera minister oigera CM oigera matik saba ama khatang thokpiro ba iramdang mi tamakta sibang amba iramdang mi tamakta wangang mangamba ima leba ke tamakta ka thopang amba aikhoi gi meitei athoba mayam amadi thawaina pon tha pi khrabani ima leba ke tamakta iramdang mi tamakta BJP ki oigera congress ki oigera ngasi sehi mari phara subawna central ga tanari central gi yakangari NIA da yenghali investigation tauri haina leirei se ngasi sehi mari sure asina te khoina pami base mathau taraga loi resign ta thokpyo BJP su tokpi khara congress su tokpi khara hauji akhoina pami se iramdam kanbangamba adugumba mathau na phaba matik chaba leader amani ba khoina pami base leader ama BJP haiba leite congress haiba leite any party haiba leite matik chaba ama khatang thokpiro imale ba ki tamakta sibangamba imale ba ki tamakta ka thopangamba imale ba ki tamakta wangang mangamba phamne heli khandaba adugumba miyo amatang thokpiro leader matik chaba amtang thokpiu iramdam se kanminasi kuki singi su da leiriba kuki singi kem taret masing handa hangani haina India lenga ka suspension of operation ki agreement taunariba adugumba kuki su group ki kem taret masing handa hangani haina India lenga ka wari sanabada khani mamangda wafam se phongdoki bani ko adu ngasi yo bawda kuki singi su da leiriba kuki singi kem taret masing handa hangani haibado handa hangrabra handa bagi mahutta hangatna masing hengatpadi mayamna su paw taramgani urangani aina khalli aduga lambi thuangda national highway da kuki singna lambi thingba matamda India lenga ka suspension of operation gi su agreement taunariba adugumba kuki su da leiriba singna khutta khulai pairaga lambi thuangda phongna central force ki amangda phongna chatpa kayama ui ko adu tanatana
naga ichinaw sing micham pharaga Kuki singi su agreement taunariba adugumba su group ta sinaraga micham hatpa punbagi wari amadi video social media singda mayama uramaniaba asigumba ain kaiba thabak tauriba Kuki singi su agreement ni aina tauriba India lenga ka suspension of operation ki su agreement taunariba Kuki su agreement taunariba da hoji phawda su lauthokti bese karigino amadi India lenga na asugumba siga miyang changbitri bese karigino bese wahanga moina hangjagyaba Kuki singi kem taret masing handahan gani hariba adugma su kem taret masing handahan gani haina ki bado masing handagraba adugi matangdana aikhoi gi central government na kada yo phawda yengsalibano amadi Kuki singna asugumba ain gaiba thabak tauri ba sing sigi mathakta state government amadi central government na kari action lokhat libage habase leipak praja khangna khajitang aikhoi su khanganba akoi su ujaningba khangjaningba khara leibade wafam se phongdok chabani ko tampak tadi loire adubu chingdadi laputhro su yamna satle chingdadi loire tauning ba tauriba su agreement taunariba adugumba Kuki singi su agreement taunariba group tuna naga ichinaw sing pharaga Kuki gi village ki chief amana makoi gi su Kuki singi su agreement taunariba adugumba group tuga khusina gi hairibasibu asibu karamba ain da yaurige base aikoi central government asi wahanga moina hangjagyaba aikoi gi India lenga ka wari sanaba matamda Kuki singi suspension of operation ga su gi agreement taunariba adugumba Kuki singi kem taret masing handahan gani haina India lenga ka wari sanagibani ado wari sanabagi matungda kada yo phawda thabak se chatharage aikoi gi central government na Kuki singi su kem taret masing handarabra haibasigi sabchawa investigation lokhat pirabra Kuki singi su kem taret tasemakna handagrabra natragana masing hengalai bra haibase akoi su praja amo oina haribo wafam se khangjaning made wafam se thamjarakpani ichinaw mem pari mom channel na ngasi haijariba wafamdi ngasi thamjariba video sida asoina yakhiba kya lege songakpiu yamna pende nungai tabana thalle hojik tori base ko ngasi yawda chahi mari pharasi bauna chahi mari ya hojik chali base ko asi yo phawda Manipur da thoibe irang sigi matangda aikhoi gi India gi prime minister Narendra Modi ji na wafam about thamde aduda penda banina aikhoina tainadri bise kanadno Manipur gi CM oiriba Manipur gi MLA oiriba Manipur gi minister oiriba singda tainadraga di kanada tainadri buna akhoi gi mapi mapane ne moina leiribani moina ngaitana Delhi chali hairi base ngaitana Delhi chali hairi base India gi prime minister unaba chali hairi base home minister unaba chali hairi base sahi mari surba hoji phawo unaba loidriba hoji phawna wahan ka asigi wahan thokse karino hoji phawda langla langjin puthok pangam driba hoji phawda Manipur se tangdu leita ba purak pangam driba asugumba illegal immigrants sing se tangthok pangam driba Manipur da hoji phaw irang lefan bangam driba asugumba lengak se leibagi kari wahan thok leiri gya bai chanaw mayam aduna haijaning badi ngasi pari mom channel na thamjariba wafam sida penda banina asoeran kyama yawram ngani hairoi de bawa kyama haikibasu yaram ngani asigumba asoeran yawkiba kya lere so ngakpi waina pari mom channel na yengbi de ba mayam puna gi famda yikong nonjeri kanglei pak na yai fare ibudo pakhang mana yai fare